COVID-19 की लॉकडाउन की नुमित मसिंग थीदिंगै पॉजिटिव ओइरकपा मीगी अपुनबा मसिंग फगलकपा अमसुंग सिखिबा मीगी मसिंग ओलंपिक गेम की गोल्ड मेडल टेली येंगबगुम येंगलिंगैदा चटलिबा चही कुमजा लिसिंग अनि कुन लोइगदबा सुपनगी था अनि खक्तक नासिलकले चही असिगी मार्च तांग कुमंगा दिगे लेबाक सिनबा थुंगना लाथोकिबा लॉकडाउन गा थिंगबा असिगा थारगा नुमित सनी तरामापन सुजिनख्रे असि फाउदा फंगबा रिपोर्ट इंडिया की ओइना COVID-19 कंफर्म केस असि पुन्ना लाख मरफु लिसिंग मरफु निपान सुपना सनिपान Yankai Yokre, Lina Asin Siki Missing, La Ama, Lissing Kunmato Supna Sam Contramatoni, Pagalakibana, La Humudram do Lissing Humudram the Supna Sahum Dramangani, Nasi Pauda Pangba reporter, State Asigi Oina, Apunba positive confirmed case, Asi, Lissing Tani Pan Supna Yankai Mato Yokre, Sikiba Masina, Miri Chama Humpu, Aduga, Pagalakbagi Masina, Miri Lissing Tara Humdo Sama, Marfu Humdoini. Hoji active case to labor Mioina, Lissing Marie, Sahum Nipani, Thoubal district की ओइना ngasi phawda phangba reporter COVID-19 ya punba confirm case si lisingama charted kunthran pan jaukhre sikiba masingna kunthran thoi na asina narabudagi pagalakhiba masingna lisingama samari marfu mari aduga hoji active case ta leidiba layeng liba migi masingna sani kulumdoini Banbajai ngarang phawda malem oina COVID-19 laina asina mioi lak marfu henan han kiba lebak singki manungda Indiana USA ki mathangda ani suba lebak oikhe sei asigi haukiba jun tang manga da laikiba malem gi oiba COVID-19 ki data da Indiana apunba mioi la ani dising kuntare sani humudra humdoi positive oiduna tare suba position da leram ki matam aduda Manipur gi oina apunba positive case subtagi sama kuntrani thai khaktani aduga USA na mioi lak tarama Lising could marry Samga, Yankimanga positive oiduna Malingu oina, Lana, Sina Quadix one Balaba or key. But the Madunda India Amasun USA, Anigi, Marekta, Mui Lak Trata, and the Kenaramba and Hojiti, Indiagi mi Lak Parfu, Lising Nipu Supna, Sani Ahum, Hingalaktuna, USA Matanga, Anisuba positionda, Lakre. Duga, Eba Ani Asigi Kenariba, positive Masing Asi Supnagilak, the Palam Kotak Nairi. Adabu life Fabudi Indiaki Oina, and now Asidaki recover Taropaki sang a sea, Narang Pawda Sada, Mafudramatoid, Dasmik Taramanga Yokre, Manipurgi Oina, Narang Pawda, recovery sang a sea Sada, Mudramanga, Dasmik Kunmari Yokre, Aduga, Thoubal district Oina recovery rate a sea, Narang Pawda, Marfumanga, Dasmik Kuntranipan Yokre. India da ngarang khakta da mioi lising nipunipan chatruk nipunipan hengatki Manipurgi oina mioi chani nipunite aduga Thoubal district oina mioi taratruk hengatki state asida hoji oirukliba amasung district asida hoji oirukliba COVID-19 ki phibam asida laina asi laksil natraka control tori haiba yadri akhang ai sing piba mod ki matung ina COVID-19 asi ningtham thagi matamdana hena active oi haibadu hoji oirukliba phibam asina tamak taksari aduga district asida hena lusilakpa phibam amana District Asigi Assembly Constituency Ani Ilong Amasung Wangjing Tentagi Hangduna Ladiba Assembly Seat Anigi by election Lagliba November Tang Tajita Pangtok Naba Honoriba Achini. Mikalgi Matam Naxilak Panamaram Oraga District Asigi Hariba Kendra Ani Asida Mikalgi Board Komgi Tabak Kam Kale Lagliba November 3 Pangtok Diriba Mikal Asida Irep Oriba ruling party Amasung opposition party ki candidate singi election campaign ga mari lena sinba public meeting singda mioi yamdramada nising amadagi mioi nising ahum phawba punba thengnei Imphal ayambada COVID-19 ki SOP ki chana kanglon mask uppa social distancing amasung hand sanitizer sizinaba haiba wafam adudi mioi khara natna chana kanglon asi inna chatpa ude masimangna laset asi paksanda sandorna maram ama marukpa yabagi akiba dulei Ningsing bayai, Laliban and Metarita Pangtokadariba, Mikan Sida, Ilong Kendra, Miri Mahum Haibadi, INCG, MD Azizul Haq Khan, Independent Candidate Hanagi, MLA, Alas Abdul Nasir, Independent Candidate Y Antas Khani, Anduga, Wanging Tenta Kendrigi Oina, BGP, Onom Brojen, INCG, Mayangtem Hementa, Amasung, Independent Mirep Sarangtem Manawi, Makoi Ohumna, Lamba, Technary. By election Asigi, board November 3 Tadaraga, November Tarada, board Masing Tigani.